Honda Activa huranba miyoi ama Lilong Police ki kangbuna fagat pangamkhrei fagalaba miyoi adu Lilong Haureibi awang leikaidagi MD Ajuruddin Elias Aji chahi kungamari apokpa MD Alauddin kawi hairi Ngarang numidang Tamenglong District ki manung chanba Duigailong da thokiba gari accident ta miyoi ani leikidrei atopa miyoi ani na asopa nangkhrei Ngasi ayok angan bada Imphal West District Police Commando amadi police ki kangbuna singjamai gi tongan mafam singda thiba humba gi thabak chethakrei hana lalhauba yauramba yauna miyoi 15 fagatkrei COVID-19 positive oiba drug saba miyoi amabu miyoi bagi minungsigi wangmada fu chaibagi video ama viral chalakliba si libel thibane Lengak amade khunai asina drug saba miyoi singda yengdiba miteng adugi mami amani haina the 3.5 collective ki convener Bablu Loitongomna phongdurakli Tidim Road Athletic Union Trau Cricket Academy ngasi kwa kaithel da leiba trau ground da kai samthong AC MLA L Jentukumana hangdukrei